Lipun channel bu mityeng tabiriba khwai tarabu channel asigi maikeidagi taramna okseri iramdamgi oiba phungawari loinana tonghan tongan phurup kanglupki wari masa kayama channel asina miyamda lepa leitana khudol tamjari loinana channel asibu hena mapung phana bagidamakta adom-adom gi thaujal nizari Mathai thaina mamangaida aikhoi ngasi uriba malem prithibi asi leiramde Tarang malang oiduna ihang hangna leirami ising nungsit leitringi adugumba tarang malang adugi athoiba mapu adugi maming atinga guru sidaba kawi guru na korong nongsemge malem la semge haina ninglakle korong malem aduda taibang thawai pana puthoklage taibang kumai sanarage haina khalakle madugi damak guru na magi thamoi nungda laibi lairema leimin sidabiga loinana korong malem semnaba punna thaurang tawrakle taibang kumai sanage ninglabadu pangthoknaba guru na mahaki yathangbo ningsha sordagi masak matau phajakraba nipa macha ama puthokle oi thangba ningsha sordagi atopa macha nupa amagasu amuk puthokle asumna yengbagi penba naidraba macha nipa anigi chenglo saktam urabada laimeren sidabina macha anigi kari mingthon sige haina guru da hangjarakhi laimeren gi wahang tabada guru na khummi chumi isa anigi maming mapa aina soidana thongani masi hairaduna machani pa anibu makhoi gi manakta koksilakle macha ahalbu yengladuna guru na asumna hairaki pari ahal nahakti napa guru aigi yet thangba ningsha sorigi khambi mairik chongthorpagum thorakpani nahaki namingdi ipana thauda sige puthokpani haiduna asiba haina tholabani mathangda machanupa atonbabu nungsina yengladuna makha tana hairakhi pari atonba munna taro nahakti ipagi oi thangba ningsha sordagi natik nangal naina thorakpani nahakna aton atang haibadu oirabanina napa guru aigi ikada palem namagi masaigonda kena nauna leijau nahaki namingdi ipagi paima ungoi nungda hendok henjin tauba konjin tingthokpa haina ipana kaurabani ko matau asumna guru na laimerengi mamangda macha anigi mamingbu thonbikhre guru na taibang kumai sanaba hauragi ninglaklanduna thindadana machani pa ahal asibabu koksilaga asumna hairakhi pari ahal nahakpu ipana sintha ama pirage yengo nangna uriba tarang malang asida malem laisemo leiro nunglon sembada ipana nateng pangani pari nahakpu sintha asibu pangba ngamgadra mapa guru ya thangdu asibana yamna cheksin luna lawjai panthogi ya thang laipakte tafode khanjai mathau pangthokpa ngamjenaba guru laimeren anigi mafamda haijaraki panthogi ya thang nachana phigau sana yajari palem panthau anina ithau pangba ngamjaro haina thogjan birabada nachana ngamloidaba karibu laigadagi asi haiduna makhut lonaduna palem panthaubu khurumjare thaudo adum munna yengduna tumina lairiba machani pa atonba konjin tingthokpabu guru na ui macha atonbabu yengladuna guru na hairaki pari atonba nangdi napa aigi inakta naning tongna leijakho nahak pusu ipana matang charaklaba matamda nathong nangam soidena pigani ko guru gya thang makokta thongna asibana malem leisemba haukhre mayambana semliba malem adu ubada konjin tingthokpana masu yawning lammi mahakna malem leibak thonjinduna netpada mayambana hana semlamlaba adu phaw kintha halle malem leithingai oire mahaki matawdu ubada mayamba asibana gurugi nakta laktuna asumna hairare ipa ibungo ipa gya thangaktuna nachana malem semjababu losinba ngamdana ikaiba nangu tamkhraba male machani pagi wafamdu tabada guru na hangai kari thogdok thoklabage ipagi bungo khoyung kanana ichada yelaklabage mayek sengna ipada tamu asibana khummi ipa ibungo khoyung kanana natte aigi inaw atonba konjin tingthokpanani manadi mayamba aihaki iteng panglibani khanduna makhongna netuna laitholi adubo
ꯃꯗꯨꯅ ꯑꯩꯍꯥꯛꯅ ꯍꯥꯟꯅ ꯁꯦꯝꯖꯕ ꯃꯥꯂꯦꯝ ꯑꯗꯨ ꯍꯦꯟꯅ ꯑꯗꯨꯝ ꯀꯤꯟꯊꯍꯜꯂꯦ꯫ ꯃꯗꯨ ꯁꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝꯕ ꯑꯩꯒꯤ ꯊꯕꯛ ꯑꯃꯨꯛ ꯑꯣꯏꯔꯔꯦ꯫ ꯒꯨꯔꯨ ꯁꯤꯗꯕꯅ ꯃꯆꯥꯅꯤꯄꯥ ꯑꯁꯤꯕꯕꯨ ꯅꯤꯡꯍꯟꯅꯕ ꯄꯣꯛꯇꯅꯕ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯗꯨꯅ ꯂꯩꯋꯥ ꯃꯁꯤꯡ ꯁꯨꯅ ꯇꯥꯛꯄꯤꯔꯦ꯫ ꯄꯟꯊꯧꯒꯤ ꯊꯧꯖꯥꯜ ꯐꯪꯖꯔꯕꯗ ꯑꯁꯤꯕꯅ ꯄꯟꯊꯧꯒꯤ ꯈꯨꯌꯥꯈꯥꯗ ꯈꯨꯔꯨꯝꯖꯔꯦ꯫ ꯑꯅꯧꯕ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯍꯟꯈꯤꯗꯨꯅ ꯃꯥꯂꯦꯝ ꯅꯧꯍꯧꯅꯅ ꯂꯩꯁꯦꯝꯅꯕ ꯃꯊꯧꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯕ ꯑꯁꯤꯕꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯁꯦꯝꯕꯗ ꯃꯅꯥꯎ ꯀꯣꯟꯖꯤꯟ ꯇꯤꯡꯊꯣꯛꯄꯅ ꯌꯩꯈꯥꯏꯕ ꯄꯤꯔꯛꯀꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯒꯨꯔꯨꯅ ꯎꯔꯛꯂꯦ꯫ ꯈꯨꯗꯛꯇ ꯒꯨꯔꯨꯅ ꯆꯤꯡꯎ ꯍꯛꯆꯥꯡꯗꯒꯤ ꯂꯥꯏꯔꯦꯝꯕ ꯑꯃ ꯄꯨꯊꯣꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯒꯨꯔꯨꯅ ꯅꯣꯡꯊꯥꯡꯂꯩꯃ ꯍꯥꯏꯅ ꯊꯣꯟꯕꯤꯔꯦ꯫ ꯅꯣꯡꯊꯥꯡꯂꯩꯃ ꯒꯨꯔꯨ ꯑꯃꯗꯤ ꯂꯩꯃꯔꯦꯟ ꯑꯅꯤꯗ ꯃꯔꯨ ꯂꯨꯛꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯅꯃꯣꯝ ꯁꯛꯄꯤ ꯑꯩꯍꯥꯛꯄꯨ ꯀꯔꯤ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯆꯧ ꯇꯥꯛꯄꯤꯕꯒꯦ? ꯏꯊꯧꯗꯥꯡ ꯄꯤꯅꯕꯤꯔꯣ꯫ ꯒꯨꯔꯨꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯏꯕꯦꯝꯃ ꯅꯣꯡꯊꯥꯡꯂꯩꯃ, ꯏꯆꯥꯅꯤꯄꯥ ꯑꯇꯣꯟꯕ ꯀꯣꯟꯖꯤꯟ ꯇꯤꯡꯊꯣꯛꯄꯕꯨ ꯅꯍꯥꯛꯅ ꯃꯃꯤꯠ ꯊꯛꯍꯟꯗꯨꯅ ꯊꯦꯝꯂꯒ ꯇꯔꯪ ꯃꯥꯂꯪꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯛꯇꯨꯅ ꯊꯝꯃꯨ꯫ ꯃꯌꯥꯝꯕꯅ ꯃꯥꯂꯦꯝ ꯁꯦꯝꯂꯤꯕ ꯑꯁꯤꯗ ꯌꯩꯈꯥꯏꯕ ꯑꯣꯏꯍꯜꯂꯦ꯫ ꯃꯗꯨ ꯊꯤꯡꯅꯕ ꯅꯍꯥꯛꯀꯤ ꯊꯧꯗꯥꯡ ꯑꯣꯏꯌꯨ꯫ ꯒꯨꯔꯨꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯅꯣꯡꯊꯥꯡꯂꯩꯃꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯀꯣꯟꯖꯤꯟ ꯇꯤꯡꯊꯣꯛꯄꯗꯒꯤ ꯈꯔ ꯇꯥꯝꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯄꯥꯟꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯃꯥꯏꯀꯩ ꯉꯥꯅ ꯂꯩꯔꯨꯔꯦ꯫ ꯃꯉꯥꯜ ꯑꯗꯨ ꯈꯪꯍꯧꯗꯅ ꯎꯔꯛꯄꯗ ꯀꯣꯟꯖꯤꯟ ꯇꯤꯡꯊꯣꯛꯄꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤ ꯃꯇꯧꯅꯣ? ꯇꯔꯪ ꯃꯥꯂꯪ ꯑꯁꯤꯗ ꯑꯁꯨꯛ ꯐꯖꯕꯤ ꯂꯥꯏꯔꯦꯝꯃ ꯑꯃ ꯂꯩꯕ꯭ꯔꯅꯦ? ꯑꯁꯤ ꯈꯟꯗꯨꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯇꯨꯀꯨꯞ ꯆꯨꯡꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯊꯤꯟꯗꯗꯅ ꯅꯣꯡꯊꯥꯡꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯗꯨꯅ ꯄꯥꯎꯁꯥꯟꯗꯨꯅ ꯂꯩꯈꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯃꯌꯥꯝꯕ ꯑꯁꯤꯕꯅ ꯃꯥꯂꯦꯝ ꯁꯦꯝꯕ ꯂꯣꯏꯁꯤꯟꯍꯧꯔꯦ꯫ ꯑꯁꯤꯕꯅ ꯃꯥꯂꯦꯝ ꯁꯦꯝꯕ ꯂꯣꯏꯖꯔꯦ ꯍꯥꯏꯅ ꯒꯨꯔꯨ ꯂꯩꯃꯔꯦꯟꯗ ꯍꯪꯒꯠꯆꯔꯦ꯫ ꯃꯗꯨꯗ ꯒꯨꯔꯨꯅ ꯄꯦꯜꯂꯗꯨꯅ ꯎꯄꯥꯜ ꯋꯥꯄꯥꯜ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃꯗꯤ ꯅꯝꯃꯨ ꯇꯥꯏꯕꯪ ꯃꯤꯅꯆꯤꯡꯕ ꯀꯌꯥ ꯁꯦꯝꯅꯕ ꯌꯥꯊꯪ ꯄꯤꯕꯤꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯤꯕꯅ ꯁꯦꯝꯖꯕ ꯀꯣꯔꯧ ꯃꯥꯂꯦꯝ ꯇꯦꯡꯕꯥꯟꯕꯕꯨ ꯎꯕꯗ ꯒꯨꯔꯨꯅ ꯄꯦꯟꯈ꯭ꯔꯦ꯫ ꯒꯨꯔु ꯁꯤꯗꯕꯒꯤ ꯑꯇꯣꯞꯄ ꯂꯥꯡꯋꯣꯟ ꯑꯃ ꯑꯣꯟꯅꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯑꯇꯣꯞꯄ ꯂꯥꯡꯋꯣꯟ ꯂꯧꯗ꯭ꯔꯤꯉꯩ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯆꯥꯅꯤꯄꯥ ꯑꯅꯤꯒꯤ ꯃꯊꯧ ꯌꯦꯟꯊꯣꯛꯂꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯦ꯫ ꯃꯆꯥꯅꯤꯄꯥ ꯑꯁꯤꯕ ꯑꯃꯗꯤ ꯀꯣꯟꯖꯤꯟ ꯇꯤꯡꯊꯣꯛꯄ ꯑꯅꯤꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯒ ꯒꯨꯔꯨꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯅꯨꯡꯁꯤꯔꯕ ꯄꯥꯔꯤ, ꯅꯈꯣꯏ ꯑꯅꯤꯃꯛ ꯃꯨꯟꯅ ꯇꯥꯔꯣ꯫ ꯍꯧꯖꯤꯛꯇꯤ ꯅꯌꯥꯝꯕ ꯑꯍꯜꯅ ꯀꯣꯔꯧ ꯃꯥꯂꯦꯝ ꯁꯦꯝꯂꯦ, ꯇꯥꯏꯕꯪꯄꯥꯜ ꯁꯦꯝꯂꯦꯗꯣ ꯃꯥꯂꯦꯝ ꯑꯁꯤ ꯉꯥꯛꯅ ꯏꯄꯥꯔꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯏꯄꯥꯅ ꯈꯪꯅꯤꯡꯂꯛꯂꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯀꯣꯔꯧ ꯅꯣꯡꯈꯣꯡ 8ꯂꯛ ꯀꯣꯏꯔꯨꯒꯗꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯟꯅ ꯊꯨꯡꯂꯕ ꯉꯝꯕ ꯑꯗꯨꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯏꯄꯥꯅ ꯂꯦꯞꯂꯦ꯫ ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯈꯣꯡꯆꯠ ꯑꯁꯤꯒꯤꯗꯃꯛ ꯂꯝ ꯊꯥꯔꯣ꯫ ꯒꯨꯔꯨꯒꯤ ꯌꯥꯊꯪ ꯍꯦꯛ ꯐꯪꯕꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯄꯥꯔꯤ ꯑꯍꯜ ꯑꯁꯤꯕꯗꯤ ꯀꯩꯖꯥꯎ ꯑꯃ ꯇꯣꯡꯗꯨꯅ ꯅꯣꯡꯈꯣꯡ ꯀꯣꯏꯕ ꯍꯧꯈ꯭ꯔꯦ꯫ ꯀꯣꯟꯖꯤꯟ ꯇꯤꯡꯊꯣꯛꯄꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯒꯤ ꯃꯐꯝꯗꯒꯤ ꯄꯥꯎꯇꯥꯛ ꯂꯧꯖꯅꯤꯡꯈꯤ꯫ ꯀꯣꯔꯧ ꯅꯣꯡꯈꯣꯡ ꯀꯔꯝꯅ ꯀꯣꯏꯒꯗꯒꯦ ꯍꯥꯏꯅ ꯍꯪꯖꯈꯤ꯫ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯗꯨꯅ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯌꯦꯡꯉꯣꯏ ꯏꯃꯥꯒꯤ ꯑꯇꯣꯟꯕ, ꯀꯣꯔꯧ ꯃꯥꯂꯦꯝ ꯑꯄꯨꯝꯕ ꯑꯁꯤ ꯅꯄꯥ ꯏꯕꯨꯡꯉꯣ ꯒꯨꯔꯨꯒꯤ ꯄꯨꯛꯅꯤꯡꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯀꯣꯔꯧ ꯅꯣꯡꯈꯣꯡꯕꯨ 8ꯂꯛ ꯀꯣꯏꯕ ꯍꯥꯏꯕꯁꯦ ꯅꯄꯥ ꯏꯕꯨꯡꯉꯣ ꯒꯨꯔꯨ ꯁꯤꯗꯕꯒꯤ ꯁꯅꯥ ꯐꯝꯕꯥꯜ ꯐꯥꯟꯈꯣꯡ ꯑꯁꯤꯕꯨ 8ꯂꯛ ꯀꯣꯏꯕꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯃꯃꯥꯅ ꯇꯥꯛꯄꯤꯕ ꯃꯇꯨꯡ ꯏꯟꯅ ꯒꯨꯔꯨꯒꯤ ꯁꯅꯥ ꯐꯥꯟꯈꯣꯡꯕꯨ 8ꯂꯛ ꯍꯟꯅ ꯀꯣꯏꯖꯔꯦ꯫ ꯀꯣꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯁꯅꯥ ꯐꯝꯕꯥꯜ ꯃꯃꯥꯡꯗ ꯅꯄꯥꯔꯤ ꯑꯇꯣꯝꯕ ꯅꯣꯡꯈꯣꯡ ꯀꯣꯏꯕ ꯊꯨꯡꯖꯔꯦ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯒꯨꯔꯨꯅ ꯃꯆꯥ ꯑꯇꯣꯟꯕ ꯀꯣꯟꯖꯤꯟ ꯇꯤꯡꯊꯣꯛꯄꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯄꯦꯟꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯈꯪꯏ ꯎꯔꯤꯕ ꯒꯨꯔꯨꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯄꯥꯔꯤ ꯑꯇꯣꯟꯕ, ꯅꯍꯥꯛꯅ ꯅꯄꯥ ꯑꯩꯒꯤ ꯏꯇꯤꯛ ꯏꯉꯥꯟꯕꯨ ꯈꯪꯕ ꯉꯝꯕꯁꯤꯗꯤ ꯏꯄꯥ ꯄꯦꯜꯂꯦ꯫ ꯉꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯏꯄꯥꯅ ꯃꯄꯥ ꯈꯪꯕ ꯄꯥꯈꯪꯕ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯂꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯛꯂꯣ, ꯏꯄꯥꯒꯤ ꯐꯝꯕꯥꯜ ꯑꯁꯤꯗ ꯅꯍꯥꯛꯅ ꯐꯝꯂꯔꯣ꯫ ꯑꯗꯨꯒ ꯅꯄꯥ ꯑꯩꯒꯤ ꯏꯍꯨꯠꯇ ꯃꯥꯂꯦꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯔꯣ꯫ ꯅꯍꯥꯛꯄꯨ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯃ ꯅꯣꯡꯊꯥꯡꯂꯩꯃꯅ ꯁꯦꯜꯂꯁꯅꯨ꯫ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯝꯂꯒ ꯒꯨꯔꯨꯗꯤ ꯃꯆꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯒꯨꯔꯨꯒꯤ ꯃꯆꯥꯅꯤꯄꯥ ꯑꯍꯜ ꯑꯁꯤꯕ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯄꯥꯝꯕ ꯀꯩꯔꯦꯜ ꯇꯣꯡꯗꯨꯅ ꯅꯣꯡꯈꯣꯡ 8ꯂꯛ ꯊꯨꯡꯅ ꯀꯣꯏꯔꯨꯔꯒ ꯊꯨꯡꯂꯔꯦ꯫ ꯑꯉꯧꯕ ꯆꯔꯩ ꯐꯤ ꯑꯃ ꯉꯛꯇ ꯌꯥꯟꯅ ꯆꯨꯝꯗ꯭ꯔꯤꯡ ꯃꯄꯥ ꯒꯨꯔꯨꯒꯤ ꯁꯅꯥ ꯐꯝꯕꯥꯜ ꯇꯝꯅ ꯆꯪꯂꯛꯂꯦ꯫ ꯐꯝꯕꯥꯜ ꯃꯊꯛꯇ ꯃꯅꯥꯎ ꯅꯤꯄꯥ ꯑꯇꯣꯟꯕ
ꯀꯣꯟꯖꯤꯟ ꯇꯤꯡꯊꯣꯛꯄꯅ ꯐꯝꯗꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯁꯤꯕ ꯁꯛꯐꯝ ꯊꯣꯛ ꯍꯟꯖꯤꯜꯂꯤ꯫ ꯑꯉꯛꯄ ꯑꯃꯗꯤ ꯑꯁꯥꯎꯕꯅ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯃꯄꯨꯛꯅꯤꯡ ꯅꯝꯈꯩ ꯐꯪꯅ ꯋꯥꯔꯧꯅ ꯐꯝꯕꯥꯜ ꯃꯃꯥꯡꯗ ꯈꯣꯡꯐꯝ ꯑꯃ ꯍꯟꯗꯣꯛꯁꯤ ꯀꯗꯥꯏ ꯆꯪꯁꯤꯟꯁꯤ ꯀꯗꯥꯏ ꯐꯨꯝꯕꯪꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯒꯤ ꯃꯇꯧ ꯎꯕꯗ ꯀꯣꯟꯖꯤꯟ ꯇꯤꯡꯊꯣꯛꯄ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯃꯒ ꯋꯥꯔꯧꯅꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯒꯨꯔꯨꯅ ꯃꯄꯥꯔꯤꯒꯤ ꯄꯤꯕꯨꯛꯅꯨꯡꯗꯒꯤ ꯇꯥꯏꯕꯪꯗ ꯁꯥꯐꯣꯡꯂꯛꯂꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯒꯨꯔꯨ ꯁꯤꯗꯕꯕꯨ ꯎꯔꯕꯗ ꯃꯆꯥ ꯑꯅꯤ ꯑꯃꯗꯤ ꯅꯣꯡꯊꯥꯡꯂꯩꯃ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯒꯨꯔꯨꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯌꯦꯡꯗꯨꯅ ꯒꯨꯔꯨ ꯁꯤꯗꯕꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯄꯥꯔꯤ ꯑꯅꯤꯃꯛ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝ ꯅꯣꯡꯊꯥꯡꯂꯩꯃ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯃꯨꯟꯅ ꯇꯥꯎ꯫ ꯉꯁꯤꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯁꯤꯟꯊꯥ ꯄꯤꯔꯒꯦ꯫ ꯍꯧꯈꯤꯕ ꯄꯨꯝꯅꯃꯛ ꯅꯄꯥ ꯒꯨꯔꯨ ꯑꯩꯒꯤ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯑꯃꯅ ꯑꯃꯗ ꯄꯨꯛꯂꯧ ꯄꯥꯔꯣꯡꯅꯕ ꯌꯥꯗꯦ꯫ ꯇꯥꯎ ꯄꯥꯔꯤ ꯑꯍꯟ ꯑꯁꯤꯕ, ꯅꯍꯥꯛꯇꯤ ꯑꯩꯍꯥꯛꯅ ꯇꯔꯪ ꯃꯥꯂꯪꯗ ꯇꯥꯏꯕꯪ ꯂꯩꯁꯦꯝꯍꯟꯅꯕ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯊꯣꯛꯄꯅꯤ꯫ ꯀꯣꯔꯧ ꯃꯥꯂꯦꯝ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯤ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯍꯥꯛꯅ ꯁꯦꯝꯕꯅꯤ꯫ ꯇꯥꯏꯕꯪ ꯑꯁꯤꯗ ꯄꯥꯔꯤ ꯅꯍꯥꯛꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯃꯤꯡꯒꯧꯅꯗꯨꯅ ꯇꯥꯏꯕꯪ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯣ꯫ ꯇꯥꯏꯕꯪꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯅꯍꯥꯛꯀꯤ ꯈꯨꯕꯝ ꯁꯦꯝꯁꯅꯨ꯫ ꯄꯥꯔꯤ ꯅꯍꯥꯛꯄꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯃꯥ ꯏꯕꯦꯝꯃ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯅ ꯁꯦꯜꯍꯜꯂꯒꯦ꯫ ꯄꯥꯔꯤ ꯑꯇꯣꯝꯕ, ꯅꯍꯥꯛꯅ ꯅꯌꯥꯝꯕꯅ ꯁꯦꯝꯕꯤꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯔꯣ꯫ ꯅꯣꯡꯊꯥꯡꯂꯩꯃ ꯅꯍꯥꯛꯅ ꯏꯆꯥ ꯑꯇꯣꯟꯕꯒꯤ ꯃꯅꯥꯛꯇ ꯂꯩꯒꯗꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯄꯥ ꯒꯨꯔꯨ ꯑꯩꯍꯥꯛꯇꯤ ꯃꯥꯂꯦꯝ ꯂꯩꯔꯣꯟꯅꯨꯡꯗ ꯆꯪꯈ꯭ꯔꯒꯦ꯫ ꯑꯩꯒꯤ ꯏꯃꯤꯡꯁꯨ ꯂꯩꯅꯨꯡ ꯂꯣꯟꯖꯥ ꯄꯥꯈꯪꯕ ꯍꯥꯏꯅ ꯍꯣꯡꯗꯨꯅ ꯂꯥꯡꯒꯣꯟ ꯀꯨꯝꯃꯩ ꯁꯥꯟꯅꯔꯨꯔꯒꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯒꯨꯔꯨꯅ ꯃꯆꯥ ꯄꯤꯕ ꯑꯅꯤ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ, ꯅꯣꯡꯊꯥꯡꯂꯩꯃ ꯃꯈꯣꯏ ꯄꯨꯝꯅꯃꯛꯇ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯤꯔꯝꯂꯦ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯄ ꯉꯝꯖꯅꯕ ꯊꯧꯖꯥꯟꯕꯤꯔꯝꯂꯒ ꯒꯨꯔꯨ ꯁꯤꯗꯕꯗꯤ ꯑꯅꯧꯕ ꯂꯥꯡꯒꯣꯟ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯇꯦꯡꯕꯥꯟꯕ ꯑꯁꯤꯁꯨ ꯒꯨꯔꯨꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯌꯥꯏꯐ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫